Hauzik faubagi khwaidagi update oiba pau tabiriba singbu bisanta saikon mataram noksari. Hauzik ahambada maru oiba pau miyamda pizari. Miyoi chanipang yankani thoi nauna COVID-19 positive oiba thengnare miyoi tara laikhidre. Chamariga marfu tara na discharge tawkhre. Lagliba Julagi tangkun faubada district kudimakta night curfew thamkhre. Manipur vaccine की awat pala heloi haina se minister Nongthomam Birena phongdorakli yum da sangduna paksana test tawba hauragani anabagi sebari amata covid care center amadi hospital singda sanghal laroi lengak na senabagalona na charan thangnaba punamak putoklagani haina phongdorakli RJD na Union State Minister Ramchandra Prasad unakre hairi. Naga political issue gi matangda ahanba core committee gi meeting pangthoktuna warep manga laukre. Loinana Chief Minister da amso gana na memorandum pisin kre mahiri singi sada yankai dagina kuntra fawba oza singi tolapna sada humdra dagina yankai fawba pinaba order review to view haina phongdorakli. Hauzik maruiba pausing miyamda sandokna pizari. Haukiba pung kunga mari asida miyoi lising mga chamri COVID-19 test tabo matamda miyoi chanipanga yankani thoi nauna COVID-19 positive oire positive ki rate chara tara mga 10.8 oire. Health Department ki fangbar report amaki matung inna haukiba pung kunga mari asida COVID-19 lachina maram oiduna miyoi tara laikhidre. Miyoi chamir ki marpu tarana laichet isdigi phadana discharge tawkhre nauna positive oraglaba sing asi tharga apunba confirm case ki masing asi lising humdraga tarukka kuntraga nithoi sukhre Imphal West ta miyoi chaniga humdra taret Imphal East ta chama yankai ukrulda ani Bisnupur da humputaruk Chandel da tara mari Surasanpur da miyoi marpu taraga manga Kaksing da marpu taraga taret Thoubal da marpu manga Jiribam da taruk Tengnopal da mari Tamenglong da mga Kamjong da ama Sanapati da tara mapal amadi Kangpokpi da kuntra matoi positive oiba thengnaki. Laikhidaba sing adudi Imphal West dagi ani Imphal East dagi ahum Bisnupur dagi ama Kaksing dagi ani Kangpokpi dagi ama loinana Thoubal dagi amani ngasi phawbada covid laichet maram oiduna sikhiba migi masing asi lising amaga chani yankai mathoi sukhre. Laichet asidagi fakiba migi masing na lising humpugani panga chama sumna humdra mathoi sukhre. Recovery rate asi sada marapu mapan 10.3 yaure. Hauze active case da miyoi lising taruka chatruk tara lairi ngasi phawbada miyoi lak nipan ga lising yankai mathoi sahumga humdraga taret na vaccine kapkhre hari masing manungda ahanba dose da miyoi lak tare ka lising yankai mapan chama sumna marpu tara manga sure aduga second dose da miyoi lising marpu tara ga nithoi ga chama marpu nithoi na kapthokre hari. Amarom da lebak asige oina haukiba pung kunga mari da miyoi lising nifu humdoiga chahum sumna marpu taraga humdoi COVID-19 positive oiba thengnakre miyoi chama panga tara mathoina laiket naba ngamdana laikhidre hairi. Nakal amaromda numidang pung teretagina ayuk pung mga fawbada night curfew oina Julagi tangkun fawba district kudimakta chana nabalangang na anobo order ama thokre. Order asingi matung inna ayuk nung tilda leramba curfew odu komtok lagani hari adum oina mag dukal kay teldi hanigalangang na piriba schedule aduda adumag pamnaba kangali. Ngasi Manipur lenga ki Chief Secretary su Oriba State Executive Committee ki Chairman Dr. Rajesh Kumar na thokpa order amagi matung ina lengak na mamangda chanaramba curfew adu khara hongdok hongjin tawduna Julagi tangkun phawbada district punamakta numidang pung taret tagina ayuki pung mga phawbada sangdokle authorized tawraba computer amadi mobile gi service center singi oina grocery dukan singna lonba numit ki ayuk pung tara dagina nungtil pung ani phawbada thong hamba yabagi ayaba piri adubu thong hangbagi ayaba si covid ki vaccination da khumang soksilapagi matung inna ingani manamasing yonba sing amadi grocery dukan gi oina hana lepkiba matam Julagi sesat taragani thoi taramanga taragani pan gi ayuki pung taret tagina tara phawbada phamba yagani thokiba order asigi mapung phana chan hanaba mari leinaba DC amadi SP singna mathau taba thabak lokhatlagani haina phongdorakli.
Imphal West District Administration amadi Medical Officer CMO Imphal West na sinduna haying phawbo sathagadaba numit ninigi oiba mass vaccination campaign amang asi Khwairambal Ima Kaithel ahumda hawdokre hawdokpagi thauram aduga mari lenena paumi singna hangba wahang amagi paukum piraduna Chief Minister na haiki Hauzik COVID-19 vaccine paksanna kapthokli machi masida miyamna akiba leitana vaccine kapa thorakli ngasi maktasu miyoi listing humdra manga romna vaccine kapkhre vaccine kapa sina miyamna akiba leitana thoraktuna saruk yaraba asi lamda masidagi soidana COVID aikoina ngamgani haiba ase tasengna takli lunana vaccine watpana maram oidina miyoi kayada vaccine kapa phangdabagi awaba adu leheloi madugidamak lenga asina question chenduna hotnaba yaba hotnagani miyamna akiba leitena vaccine kapa hengalakpadagi khara nangdaba yawani aduna vaccine watkani haibagi akiba amadi chingnaba adu miyamna leibiganu haina Chief Minister na phongdorakli paumuisingna hangba atopa wahang amagi paukhum piraduna Chief Minister na makha tana hairi Hauzik paubada COVID-19 positive pausi makata na pizari. Hauzik paubada Manipur na COVID positive oibasing imung amagi miyoi punna orakpana hena section ba mathau tarakle maram aduna haying dagi yum da sangduna amamam taw aina COVID test tawba hawragani hari imung amada miyoi ama positive oram labadi imung adugi miyoi sing adu COVID care center da thambana tragana ningtina niyam ngakna home isolation tahonbra ama sillagani hari ba thaurang sing asi tawrabadi Hauzik Manipur leiriba COVID ki fibum asi khara makhai di control tawba ngamgani haina experts sing na phongdorakli aduna hariba tabak ase haying maktagi haurgani haina phongdokli khwaidigi maru oibadi paktaknana COVID vaccine kapthokpa haibasini Hauzik isamak yauna BJP gi karyakarta pudamang mafam da chatuna drive sathari haina phongdorakli Hauzik COVID na positive oibagi chang hengalakliba asigi matangda experts singalona kumna khanare masigi matung inna ikoina warep ani khak laure madudi Hauzik positive oiba singidabak sebari lakliba sing pumthing thinglagani mi amata changallaroi manungda leiriba patient singi chana thangnaba punamak lengak na loina putoklagani maru oiba seldi kona tanba yai mi oibagi punsi aduni khwaidigi maru oiribasi aduna leiriba patient singi chana thaknaba thilakpa lakpa yauba mapangi mi amata sanghandanaba asangba sel punama lengang na loina puthoknaba hotnaragani haina phongdorakli Kaithel marigi nupising vaccine kapthokpa aduda Chief Minister na hairi hauzik center amadi hospital singda leiribasing yum dagi sak ensang thinba laklibasing cell changnabasu sangna aikoina silagani yum dagi amata thilandanaba hotnaragani haina phongdorakli hariba thabak asi hayeng maktagi hongnaba warep amanga si lawragani hariba step sing asi tawrabadi ngasi Manipur positive masing hengalagdi ba asi khara makhai di kanba ngamlagani khalli maside miyamgi mateng yaudana de COVID dagi ngakthok pangamloi khwaidagi nungaiba amadi Kaithel marigi ima ibel sing thokpirektuna ngasi vaccine kapthokpa asini masina takpadi COVID asi lamda masidagi akoi na mutatpa amadi soidana maitiba piba ngamgani haibasini Hauzik COVID vaccine kappa asi su ngarang nahaldagi yamna hengalakle haina Chief Minister na makatana phongdorakli Pharmacists amadi stockist tawribasingna ICMR na personal sizinabagi approve su tawdaba haibadi sumnatagi healthcare na sizinagadaba kit standard Q COVID-19 AZ test kit amadi manaba kit sing illegal oina black market ta phongna retail yonduna leire haina akomlup kanglikpaki cherol amana makhatana phongdorakli Janata Dal United JDU Manipur State Unity President Hakhan Phau Taithulna amadi Vice President Wahangbam Rojit LS Bullet na lusingba team amana party asigi National President su oiriba Prime Minister Narendra Modi na lusingba langak asida Union State Minister oina nauna hablakraba Ramchandra Prasad unaduna State asigi kumjali sing ani kunganithoy da pangthokadariba mikhal asigi matangda COVID ki oiriba pibam sing
गी मपतांगदा वारी सानखरे हाइना फोंदोरकली न्यू दिल्ली दा लेबा रामचंद्र प्रसाद की ऑफिशियल क्वार्टर दा उनबा अदुदा JDU Manipur State Unit की माइकेदगी रामचंद्र प्रसाद नौना यूनियन मिनिस्टर ओरकपगी हराव तयाम्बा फोंदोकलदुना लंग्यालफी खुदोल तमखी हारी मणिपुर लेरिबा स्कूल खुदिंगमकी महिरुसिंगना स्कूल फीस चादा यांखैदगिना कुंथ्रा फावबा थीनबा अमदी ओजा सिंगदना चादा हुमद्रादगिना यांखै फावबदा तलब पीनबा लेंगाकी ऑर्डर रिव्यू तवियु हाइबगा लोनना महिरुसिंग याफिनगुदमक थौरांग सिंग पैकटनबा ऑल मणिपुर स्टूडेंट यूनियन स्टूडेंट गार्जियन ऑर्गेनाइजेशन ना मणिपुर की चीफ मिनिस्टर एन बिरेंदा मेमोरेंडम अमा पिसिनख्रे हाइरी नागालैंड स्टेट हंदकता सेमकिबा पार्लियामेंटरी कोर कमिटी ने अहानबा ओइना नागा पॉलिटिकल इशू की मतंगदा खननैनबगी थौरम अमा ngasi दिमापुर लेबा रोडोडेंड्रा हॉल द पांगथोखिबगा लोनना तोंगान तोंगानबा वारेप कया लौख्रे हाइरी कुमजाली सिंगनी तरागा तरेता उरेप युंग तमदना साबा होरखिबा इम्फाल जिरिबाम लंबेगी यामना मरु ओइबा थोंग अमा ओइरिबा मकरू थोंग लालिबा जुलागी सेच तरागा निथोइदा रोड ट्रांसपोर्ट एंड हाईवे की यूनियन मिनिस्टर नितिन गडकरी ना मणिपुर लाक्तुना संगारमगदौरी हाइरी लेबाक तरत साइकिल थौदुना शांति पाउजल पीदुना चलुरबा थौबाल डिस्ट्रिक्ट की सापम मये लेकायदा लेबा थौना फरबा जी इंगोबी सिंगथाम अपोकपा सिस इंगोसा सिंगाना हिंगनबगे लानफमदा येन गानु लोइदुना होनजरिबा असिबु पुंगनिंग थौगतुना लंगथबाल केंद्र के MLA कराम श्यामना इंगोबी सिंगथाम की युमदा लाक्तुना रुपाली सिंग यांखै हौखिबा जुलागी चैचत तरत खुशिन नखिबबु लमदिंग एजुकेटेड वेलफेयर एसोसिएशन लेवा लमदिंगना थागतपा फोंदोरकली लेवा के प्रेसिडेंट एस ओजना प्रेस थादोरकपा चेरोल अमना हारी MLA कराम श्यामना साइकिल लिस्ट जी इंगोबी सिंगथांगी मयुमदा लाक्तुना लुपाई लिसिंग यांखै खुसिनखिबगी वीडियो सोशल मीडिया दा उबु फंगबदा लेवा लमदिंगना MLA बु थागतपा फोंदोरकली अमरोमदा MLA कराम श्यामना मणिपुर की साइकिलिस्ट सिंग बु पुंगनिंग थौगतपिबा मिसक अमखकनी लोनना साइकिल थौबना हक्सांग फलली नुक्सित नुक्सा सिंगली अमदी इकोनॉमी ओय हाइबा मियामदा साइकिल थौदुना पाउजल पिबा मिसक अमसु ओइरिबनी हाइरी हयिंगिरा सिफल मियामदा पिजरी हयिंगी ओइना मेष राशि की ओइना पंदुन लेबा थबकता मही यानगनी वृष राशि की ओइना मथा सागदौरी मिथुन राशि की ओइना मीने यंगसली कर्कट राशि की ओइना इमुंग मनुंग मोत तिनरोय सिंह राशि की ओइना हक्सांग नुंगाइरोय कन्या राशि की ओइना नुंगाइबा पाउ लई तुला राशि की ओइना लमदगी नुंगाइबा पाउ तागनी वृश्चिक राशि की ओइना अरेमदा सेल चटकदौरी धनु राशि की ओइना जीव पानबा संगदौरी मकर राशि की ओइना इमुंग मनुंग शांति ओइगनी कुंभ राशि की ओइना दशा पांगदे अरोइबदा मीन राशि की ओइना अनौब मरुप उनगनी हौजिलुसलकपदा मरुइबा पाउसिंग अमुक हना मियामदा पिजरी मियोय चनिपांग यांखनी थोई नौना कोविड-19 पॉजिटिव ओइबा थेंगनरे मियोय तरा लैखिद्रे चामरीगा मरफु तरा डिस्चार्ज तौख्रे जुलाई तांकुल फावबदा डिस्ट्रिक्ट खुदिमक्ता नाइट कर्फ्यू थमख्रे
Manipur vaccine gi awat pa lahelo haina si minister na hari yum da sangdona paksana test tawba hauragani anabagi sebari amata covid care center amadi hospital singda sangalaroi lengakna sena galunana chana thakna punamak lengakna putoklagani haina fongdorakli. RJD na Union State Minister Ram Chandra Prasad unakre. Chief Minister da Amos Gona memorandum pisan kre mahiri singi sada yangkai dagina sada kuntra fauba oza singi tolam na sada humdra dagina yangkai fauba pinaba order review to biu hairi. Loinana naga political issue gi matang da ahanba core committee gi meeting pangtok tuna ware mga laukre. Ngasigi oina pijariba pauksing asiga loinana loijare Diamond Radio na numidang wara matamda fongba paukse singdagi lokthok chaba maruiba pau miyam da pijaba tabiriba singba mukhana kurumjare. Miyam gi mafamda nungariba paukjala matang atauba service ki maikedi